Tengnopal district ki More town da Hatkhibada singni kunmari ki January da Manipur police commando ani Hatkhibada Chennabani Haiba koki NP Manipur ki spokesperson Thangminlen matebo Guwahati High Court na Hatkhibada September kunmanga da bail Pikhre hairi. The Hindu Pause ki report ki matungina National Investigation Agency NIA na Unlawful Activities Prevention Act upa gi makhada laukalapa case amaga mari lainana mahako fadona case satharibani. Hatkhibada September kunmanga da Pikhre judgment aduda Guwahati High Court ki Justice Michael Jonthang Kuma amadi Anjan Moni Kalitagi bench na note tauraduna Hatkhibada kumjalising kunmari ki January tara tareta More bazar thokiba thaudok amada police personnel ani Hatkhibada ki thaudoka mari lainana NIA na FIR ani laukhatki case ani makta senai haiduna arrest memo da attack taunanaba plan tawi amadi saru senbada yawi haiduna matebo faki Thaudok asigi matangda Waikom Rohit kauba maitai ama thaudok asiga mari lenana establish tauraki NIA na lakhotkiba FIR sing aduda Rohit ki role gi maramda palamde FIR sing asida unknown ko ki militant haina palami masina maram oiraga attack adu petitioner oiriba matena plan taurandaba yai maram aduna court na matebu lupa lakh anigi bon piraga belda thadokpa yari haibani adubo Mathau tarakpa matamda matena NIA da report taurakadabani loinana evidencing temper tawba amadi witnessing da hajinabadi yaroi hairi